Mayam Krumzari adong Impact News ni Impact News ki manung hutna da wahing lalpal na mayam butar musuri ngasi manung hutna da kanang gude topic asing maming institutional credibility and public trust seven. Hariba topic sing asi lakho chabi maru pandam di maroina Manipur gi irang habitare Manipur hoju thoiban puri crisis 2023 May 3 ki thorkiba Manipur irang asing mai lena toan ba incident kya habitare toan na crime kya koi toan ba India gi leiriba Central Investigating Agency singna case lakhotlaga thijan ba hokiba aduga hoji phawda koigi NIA amsung CBI na singba toan ba agency singna Manipur gi toan ba crime ori na case kya hoji se investigation chathari aduga hoji phawda koigi investigation gi subsaba report ama adugi final verdict tu madi miyam na khanba leitri maramuduna hoji lai uhamdi andak tu recently koigi kakching khunau dagi naha ama maitei ma habitare koigi Chanpur da Kuki Kulai by Wessing the Hatoki incident, Aduka Sumarilla, and program in Makadi High incident, Sisu, and I recently seen a Hawam Sulekiva, Mamaduna, Hojosi, Miami Makadigi, Central Investigating Agency, sing the Kadai Hogana, Tazawa Tambagi, Hatana, Sumba demand, Simian, Tambano, Duga, Central Investigating Agencies in a low level role, Sikadai Hogana, credibility, Sikadai on Wangi, Makosi Kamiam, independent, or even Oduga, Hosifaw the Makuna, Miami, Justice Pino over the Matamiam, Low River Sea, Karimarum, Gidomsi, Lohom Topra. Masi kadai faw yong na yam thuna miyam da suspend hon obada ma koina kari kongthang lokho mathau tai habadu da ngasi topic lokho sabni ngasi topic asida khana ne gam tampe ski studio da langsna library egi get thang thang to library oza khuraj mathauba ko United Committee Manipur gi vice president ni hana ko mi convener oza thobu han mataw sori oza thobu hek thang library oza Dr. Yunam Premananda head of department of law Manipur University ni oza Premananda stam sori oza Premananda ga hek thang na egi get thang library oza Catherine Santa Secretary CPI Manipur ni oza santa stam yana mo question si ai oza Premananda to en laksi oza Premananda maroina Central Investigating Agency laiba India gi institution sing habatare makoi si kadai faw yongna mingona palab de NIA or BI CBI or BI laiba Central Investigating Agency sing asi mathakta akoina question raised over miyam na question raised over si yabra aduga makoi si kayam yam independent over body no haiba wahangam thori kamai thamini oza Premananda kana mi mathau da tongi ri yawa haji mathau to mi nu moisu aduga hujuk laidu si akhoi da maroina Central akhoi investigating agency hargadi maroina khoina khwai fast akhoi mi ta song thori si NIA phalong song thore ko mathang da CBI mul ani adu ani se khenai NIA sina National Investigation Agency Act 2008 ki makha da lingak pani ma se akhoi gi statutory agency kawi statutory law se ek makha da tawri ne duna statutory agency ni na ma gi function power jurisdiction si ek si da pi bo de NIA Act 2008 si yeng tare khoina adi CBI se khatang khenai CBI na Delhi Special Police Establishment Act 1946 adu makha da ne CBI lingi sina ana amko haijage CBI na Delhi Special Police Establishment Act 1946 si da leiba aduga NIA gi sida khoina ai bhaijo gadi Central ko investigating agency sa masida khoina trust letraba thajaba letraba akoina thaja do sibu kaino thaja ngai kem letreba ko aina khamba only hope se Central agency sina phajana mathau tawrakani haiba wakhalon aduna khoina toba kem leiteba ko adu yadaga de khoina court chatpa taba judicial review to we have kuji hai si khoina khangbi gi dosi akoida constitution article ani yauri amana article 226 ne 227 ne amana 32 142 ada khwai maru si akhoi si NIA bu oiro CBI oiro sita khwai maru si sai ek ani du su parani aduga it should be read along with article 226 and 227 227 se sukubati maru e kaina kan article 227 of constitution hai si power of high court to superintendent over all court within its jurisdiction high court ki jurisdiction leiba court mayam si mathak ta mana superintendent to bungam gi power ama constitution piri article 227 tiko 226 read petition ki thabai du ne ba ko 227 da power of superintendent over all court within its jurisdiction yauri and NIA boiro CBI boiro magi swai da bench lerangani man imhan branch barang lerangane ba ko adu leibani na adu adai da kosalaga 227 palaka doini aduna akoina masida moi credibility si akoina bera lere haina signable le tagadi akoina last resort ta lak to si article 226 amusung 227 gi makhada high court case thawam chang okay adu gi mayek lar khudam haibu akoi gi jiri bam gi incident ko masi incident ha share massacre ha share terrorist na masi maina hat pasi di jam tangi
ꯔꯋꯥꯟꯗꯥꯗꯒ ꯑꯗꯒꯤꯗꯤ ꯀꯩꯅꯣꯗꯒ ꯊꯣꯛꯑꯝꯒꯗ꯭ꯔꯥ ꯑꯩꯁꯨ ꯊꯣꯛꯑꯝꯗꯧ ꯃꯥꯟꯗꯦꯗ ꯔꯋꯥꯟꯗꯥꯗꯒ ꯊꯣꯛꯏꯁꯤ ꯁꯨꯃꯥꯏꯅ ꯍꯥꯠꯅꯗꯦ ꯑꯗꯨꯝ ꯗꯥꯛꯅ ꯀꯥꯞꯊꯣꯛ ꯍꯥꯠꯅꯕꯅꯤ ꯖꯤꯔꯤꯕꯥꯝꯒꯤ ꯖꯤꯔꯤꯕꯥꯝꯒꯤ ꯑꯉꯥꯡ ꯑꯍꯨꯝꯒ ꯄꯨꯟꯅ ꯅꯨꯄꯤ ꯇꯧꯔ ꯑꯍꯨꯝꯒ ꯍꯥꯠꯈꯤꯕꯁꯦ ꯅꯨꯄꯤꯒ ꯑꯉꯥꯡ ꯑꯁꯤꯗꯤ ꯂꯥꯟꯒꯤ ꯃꯇꯝꯗ ꯈꯨꯠꯄꯨ ꯊꯦꯡꯅ ꯄꯣꯠꯇꯦ ꯑꯗꯩ ꯖꯥꯃꯨ ꯀꯥꯁꯃꯤꯔ ꯀꯗꯥꯏꯗꯅꯣ ꯇꯧꯕꯗꯨ ꯅꯨꯄꯤꯈꯩꯗꯤ ꯆꯠꯈ꯭ꯔꯣꯅ ꯅꯣꯡꯃꯩ ꯀꯥꯞꯄꯛꯇ꯭ꯔꯤꯗꯨꯅꯦꯕ ꯁꯤ ꯖꯥꯠ ꯑꯃꯅꯦꯕ ꯇꯧꯅꯩꯁꯦ ꯅꯨꯄꯤ ꯑꯉꯥꯡꯁꯤ ꯈꯨꯠ ꯊꯥꯅꯗꯕꯅꯦ ꯑꯗꯨꯕꯨ ꯑꯦꯅꯤꯋꯦ ꯃꯁꯤ ꯍꯣꯁꯇꯦꯖ ꯄꯤꯗꯅ ꯊꯤꯅ ꯂꯥꯛꯅꯔꯒ ꯃꯣꯏ ꯇꯣꯔꯆꯔ ꯇꯧꯔꯒ ꯍꯥꯠꯈ꯭ꯔꯦ ꯑꯗꯨꯒꯤ ꯀꯦꯁ ꯑꯦꯟ ꯑꯥꯏ ꯑꯦ ꯁꯤꯟꯅꯕꯗꯨ ꯑꯩꯈꯣꯏꯒꯤ ꯎꯔꯤꯕꯣꯛꯀꯤ ꯀꯥꯡꯕꯨꯅ ꯃꯥꯜꯂꯤꯀꯣ ꯃꯣꯏꯅ ꯍꯥꯏ ꯀꯣꯔꯠꯇ ꯑꯩꯅ ꯈꯪꯕ 226 227ꯒꯤ ꯀꯦꯁꯁꯤ ꯃꯣꯏꯅ ꯊꯥꯔꯤꯕ ꯊꯥꯕꯗꯒꯤꯗꯤ ꯃꯗꯨ ꯀꯗꯥꯏ ꯌꯧꯕꯅꯣ ꯁ꯭ꯇꯤꯜ ꯋꯤ ꯅꯤꯗ ꯇꯨ ꯑꯞꯗꯦꯠ ꯖꯨꯂꯥꯏ 30 2025ꯗ ꯍꯥꯏ ꯀꯣꯔꯠꯅ ꯍꯧꯖꯤꯛꯀꯤ ꯃꯈꯥꯗꯨꯗꯅꯤꯀꯣ 226 ꯃꯈꯥꯗ ꯗꯤꯔꯦꯛꯁꯟ ꯄꯤꯈ꯭ꯔꯕꯅꯤ ꯑꯦꯟ ꯑꯥꯏ ꯑꯦꯗ ꯆꯥꯔꯖ ꯁꯤꯠ ꯐꯥꯏꯜ ꯇꯧꯋꯦꯅ ꯄꯣꯠꯁꯦ ꯑꯍꯥꯟꯕꯗ ꯈ꯭ꯋꯥꯏ ꯂꯨꯔꯤꯁꯦ ꯑꯦꯟ ꯑꯥꯏ ꯑꯦꯒꯤꯁꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯔꯤꯁꯤꯀꯥꯟꯇꯒꯤ ꯋꯥꯊꯣꯛ ꯂꯥꯛꯑꯦ ꯑꯃꯁꯨ ꯑꯦꯟ ꯑꯥꯏ ꯑꯦ ꯁꯤꯟꯅꯔꯅꯤ ꯑꯦꯟ ꯑꯥꯏ ꯑꯦꯁꯤꯒꯤ ꯃꯥ ꯁꯤꯟꯅꯕ ꯁꯤꯟꯅꯗꯕꯁꯤ ꯃꯥꯒꯤ ꯁꯦꯛꯁꯟ 6ꯀꯤ ꯃꯈꯥꯗ ꯂꯩꯗꯣꯏꯅꯤ ꯁꯦꯛꯁꯟ 6ꯀꯤ ꯃꯈꯥꯗ ꯂꯩꯗꯣꯏꯁꯤ ꯀꯃꯥꯏꯅ ꯂꯩꯗꯣꯏꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏ ꯃꯃꯥꯡꯗ 150 ꯐꯥꯎ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯒꯤ ꯑꯔꯤꯕ CRPCꯗ 150 ꯃꯈꯥꯗ FIR ꯆꯜꯂꯕ ꯄꯨꯂꯤꯁꯅ ꯂꯣꯀꯦꯜ ꯄꯨꯂꯤꯁꯅ ꯇꯧꯗꯣꯏꯅꯦꯕ ꯁꯤꯗꯤ ꯂꯣꯀꯦꯜ ꯄꯨꯂꯤꯁꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯁꯤꯗꯤ ꯂꯣꯀꯦꯜ ꯄꯨꯂꯤꯁꯅꯤ ꯁꯤꯗꯤ ꯑꯥꯔꯃꯤꯅ ꯀꯩꯅꯣ ꯇꯧꯔꯣꯏꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯁꯨ ꯕꯤ ꯗꯟ ꯕꯥꯏ ꯄꯨꯂꯤꯁꯅꯤ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯁꯦꯛꯁꯟ 6ꯒꯤ ꯃꯈꯥꯗ ꯑꯦꯟ ꯑꯥꯏ ꯑꯦꯛ 2008ꯀꯤ ꯃꯈꯥꯗ FIR ꯅꯨꯡꯐꯥꯏꯔ ꯆꯜꯂꯒ ꯑꯗꯨꯒꯤ FIR ꯑꯗꯨ ꯉꯁꯥꯏ ꯑꯣꯐꯤꯁꯔ ꯏꯟꯆꯥꯔꯖꯇꯨꯅ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯗ ꯄꯤꯔꯅꯤ ꯑꯗꯨꯒ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯅ ꯑꯦꯟ ꯑꯥꯏ ꯑꯦꯗ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯗ ꯄꯤꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯅ ꯑꯦꯟ ꯑꯥꯏ ꯑꯦꯗ ꯁꯤꯟꯅꯗꯣꯏꯅꯦꯕ ꯃꯥꯒꯤ ꯄ꯭ꯔꯥꯏꯝ ꯑꯣꯐꯤꯁꯔ ꯀꯦꯁ ꯂꯩꯔꯦ ꯍꯥꯏꯔꯒꯗꯤ ꯑꯗꯨꯅꯤ ꯑꯍꯥꯟꯕꯗ ꯑꯣꯖꯥ ꯄ꯭ꯔꯦꯝ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯃꯐꯝꯗ ꯃꯔꯨꯑꯣꯏꯅ ꯑꯦꯟ ꯑꯥꯏ ꯑꯦ ꯑꯣꯏꯕ ꯌꯥꯏ CBI ꯑꯣꯏꯕ ꯌꯥꯏ ꯑꯦꯅꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯦꯖꯦꯟꯁꯤ ꯁꯦꯟꯇ꯭ꯔꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯦꯖꯦꯟꯁꯤꯁꯤꯡꯁꯤꯅ ꯄꯥꯏꯈꯤꯕ ꯀꯦꯁꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯃꯇꯝ ꯌꯥꯝꯅ ꯂꯧꯕꯗꯧꯅ ꯇꯧꯕ ꯃꯇꯝ ꯌꯥꯝꯅ ꯂꯧꯕ ꯃꯔꯨ ꯁ꯭ꯄꯦꯁꯤꯌꯦꯜꯂꯤ ꯃꯅꯤꯄꯨꯔꯒꯤ ꯀꯣꯟꯇꯦꯛꯁꯇ ꯌꯦꯡꯕ ꯀꯥꯟꯗꯁꯨ ꯃꯤꯌꯥꯝꯅ ꯌꯥꯝ ꯄꯥꯝꯃꯤꯁꯤ ꯖꯁꯇꯤꯁ ꯍꯥꯏꯕꯁꯤ ꯌꯥꯝ ꯊꯨꯅ ꯑꯗꯨꯝ ꯄꯥꯝꯃꯤ ꯑꯗꯨ ꯖꯁꯇꯤꯁ ꯄꯤꯅ ꯍꯣꯠꯅ ꯀꯥꯟꯗ ꯃꯇꯝꯁꯤꯗꯤ ꯑꯗꯨꯃꯛ ꯂꯧꯕꯒꯤ ꯐꯤꯕꯝ ꯂꯩꯕ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯃꯇꯝ ꯂꯧꯖꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯂꯧꯅ ꯍꯥꯏꯔꯤꯕ ꯀꯦꯁꯁꯤꯒꯤ ꯄ꯭ꯔꯣꯁꯦꯁꯁꯤ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯂꯩꯔꯦ ꯅꯠꯇ꯭ꯔꯒ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯄꯕ꯭ꯂꯤꯛꯇ ꯊꯝꯕ ꯌꯥꯗꯕ ꯄꯣꯠ ꯑꯃ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯕꯗꯧꯅ ꯇꯧꯏ ꯃꯁꯤ ꯀꯗꯥꯏ ꯐꯥꯎ ꯌꯧꯅ ꯃꯈꯣꯏꯒꯤ ꯀꯩꯅꯣꯗꯨ ꯁꯣꯛꯇꯕꯤꯗ ꯑꯗꯨꯝ ꯃꯇꯝꯒꯤ ꯊꯝꯕ ꯌꯥꯕꯒꯤ ꯑꯗꯨꯝꯕ ꯀꯩꯅꯣ ꯂꯩꯕ꯭ꯔꯥ ꯔꯨꯝ ꯂꯩꯕ꯭ꯔꯥ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯔꯛꯀꯗꯣꯏꯁꯦ ꯍꯧꯖꯤꯛꯀꯤ ꯑꯦꯟ ꯑꯥꯏ ꯑꯦꯛꯁꯤꯗꯗꯤ ꯃꯥꯒꯤ ꯃꯦꯛꯁꯤꯃꯝ ꯂꯤꯃꯤꯠ ꯃꯤꯅꯤꯃꯝ ꯂꯤꯃꯤꯠ ꯄꯤꯗꯦꯕ ꯇ꯭ꯔꯥꯏꯌꯦꯜꯒꯤꯁꯦꯀꯣ ꯍꯧꯖꯤꯛꯀꯤꯁꯦ ꯍꯧꯖꯤꯛꯀꯤ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯅ ꯏꯅꯤꯁꯤꯌꯦꯠ ꯇꯧꯔꯒ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯅ ꯑꯦꯟ ꯑꯥꯏ ꯑꯦꯗ ꯁꯤꯟꯅꯕ ꯑꯩꯈꯣꯏ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯅꯦꯕ ꯇꯧꯗꯣꯏꯁꯤꯀꯣ ꯃꯥꯅ ꯁꯤꯟꯅꯕ ꯑꯗ ꯑꯅꯤꯁꯨꯕꯗꯅ ꯁꯨ ꯃꯣꯇꯣꯏꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟ ꯃꯁꯥꯃꯛꯁꯤꯅ ꯂꯧꯈꯠꯄ ꯌꯥꯏꯑꯕ ꯁꯤꯗꯤ ꯑꯦꯟ ꯑꯥꯏꯅ ꯇꯧꯒꯗꯧꯅꯤ ꯍꯥꯏꯔꯒ ꯑꯗꯨꯒꯤ ꯀꯦꯁꯇꯨ ꯗꯥꯏꯔꯦꯛ ꯑꯦꯟ ꯑꯥꯏꯗ ꯁꯤꯟꯅꯈꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯅ ꯑꯗ ꯑꯁꯨꯃꯥꯏꯅ ꯋꯦ ꯑꯅꯤ ꯈꯛꯇꯅꯦꯕ ꯂꯩꯔꯤꯁꯦ ꯑꯗ ꯑꯩꯈꯣꯏ ꯁꯤꯗ ꯂꯨꯔꯤꯅ ꯀ꯭ꯔꯤꯃꯤꯅꯦꯜ ꯇ꯭ꯔꯥꯏꯌꯦꯜ ꯑꯁꯦ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯌꯥꯝ ꯊꯨꯅ ꯄꯨꯇꯧ ꯇꯧꯕ ꯌꯥꯔꯣꯏ ꯃꯁꯤ ꯃꯇꯝ ꯈꯔ ꯆꯪꯅꯤ ꯍꯥꯏꯗꯤ ꯈ꯭ꯋꯥꯏ ꯐꯥꯁ ꯇꯧꯗꯣꯏꯁꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯍꯥꯟꯅ ꯇꯧꯔꯅꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯁꯤ ꯂꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ 174ꯒꯤ ꯃꯈꯥ 173 74 ꯃꯈꯥꯗ CRPCꯒꯤꯀꯣ ꯑꯗꯨ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯆꯥꯔꯖ ꯁꯤꯠ ꯍꯥꯏꯅ ꯆꯥꯔꯖ ꯁꯤꯠ ꯊꯥꯡꯒꯠꯂꯅꯤ ꯆꯥꯔꯖ ꯁꯤꯠ ꯍꯥꯏꯕ ꯑꯗꯨ ꯆꯥꯔꯖ ꯁꯤꯠꯁꯦ ꯊꯥꯡꯒꯠꯂꯀꯥꯟꯗ ꯀꯣꯔꯠꯅ ꯆꯥꯔꯖ ꯁꯦꯝꯗꯣꯏꯅꯦꯕ ꯑꯗꯨꯒꯤ ꯆꯥꯔꯖꯇꯨꯗꯅꯤ ꯇ꯭ꯔꯥꯏꯌꯦꯜ ꯆꯠꯊꯗꯣꯏ ꯆꯥꯔꯖ ꯁꯦꯝꯗ꯭ꯔꯤꯐꯥꯎ ꯇ꯭ꯔꯥꯏꯌꯦꯜ ꯆꯠꯊꯕ ꯌꯥꯔꯣꯏꯕ ꯆꯥꯔꯖꯇꯨꯗꯒꯤ ꯍꯧꯗꯣꯏꯅꯤ ꯇ꯭ꯔꯥꯏꯌꯦꯜꯁꯦ ꯀꯣꯒꯅꯤꯁꯟ ꯂꯧꯈꯤꯅꯤ ꯃꯃꯥꯡꯗ ꯑꯣꯏꯇꯥꯔꯒꯁꯨ ꯔꯤꯌꯦꯂꯤ ꯍꯧꯗꯣꯏꯗꯤ ꯆꯥꯔꯖ ꯃꯇꯨꯡ ꯆꯥꯔꯖꯁꯤꯗꯤ ꯑꯩꯈꯣꯏ ꯁꯤꯚꯤꯜ ꯀꯦꯁ ꯏꯁꯨ ꯑꯣꯏꯗꯣ ꯅꯪ ꯃꯤꯉꯣꯟꯗ ꯄꯩꯁꯥ ꯂꯧꯔꯨꯕ꯭ꯔꯥ ꯋꯦꯗꯔ ꯇꯧꯔ ꯁꯦꯝꯕꯗꯨ ꯆꯥꯔꯖ ꯀꯧꯋꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯆꯥꯔꯖ ꯑꯃ ꯁꯦꯝꯃꯅꯤ ꯑꯗꯨꯒꯤ ꯆꯥꯔꯖ ꯑꯦꯚ꯭ꯔꯤ ꯆꯥꯔꯖꯇꯨꯒꯤ ꯇ꯭ꯔꯥꯏꯌꯦꯜ ꯆꯠꯊꯔꯛꯀꯗꯣꯏꯅꯤ ꯑꯗꯨꯗꯤ ꯇ꯭ꯔꯥꯏꯌꯦꯜ ꯀꯣꯔꯠꯀꯤ ꯐꯪꯁꯟꯁꯦ ꯑꯗꯨꯒꯤ ꯄꯣꯠꯅꯤꯅ ꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯁꯦ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯂꯣꯏꯕ ꯑꯃ ꯆꯪꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯂꯣꯏꯔ ꯃꯇꯨꯡꯗ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯒꯤ ꯐꯥꯏꯅꯦꯜ ꯔꯤꯄꯣꯔꯠ ꯆꯥꯔꯖꯁꯤꯗ ꯊꯥꯡꯒꯠꯄ ꯑꯃ ꯆꯪꯕ ꯑꯗꯨꯅ ꯆꯥꯔꯖꯁꯤꯗ ꯀꯣꯔꯠꯇ ꯁꯕꯃꯤꯠ ꯇꯧꯗꯣꯏꯅꯤꯀꯣ ꯑꯗꯨ ꯇꯧꯔ ꯃꯇꯨꯡꯗ ꯆꯥꯔꯖ ꯁꯦꯝꯃꯛꯀꯗꯣꯏꯅꯦꯕ ꯑꯗꯣ ꯆꯥꯔꯖꯇꯨꯗꯅꯤ ꯑꯩꯈꯣꯏꯅ ꯇ꯭ꯔꯥꯏꯌꯦꯜ ꯂꯥꯛꯇꯣꯏꯁꯦ ꯑꯗꯨꯒ ꯆꯥꯔꯖ ꯁꯦꯝꯕꯗꯨꯗ ꯀꯣꯔꯠꯇ ꯇ꯭ꯔꯥꯏꯌꯦꯜ ꯆꯠꯊꯕꯗ ꯊꯦꯡꯕ ꯗꯦꯁ ꯗꯤꯐꯔꯦꯟ ꯃꯦꯇꯔꯅꯤ ꯑꯗꯨ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯗ ꯊꯦꯡꯕꯗꯨꯅꯦꯕ ꯕꯦꯔꯥ ꯂꯩꯁꯦ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯁꯤ ꯐꯖꯅ ꯇꯧꯕ ꯑꯃ ꯆꯪꯕ ꯑꯗꯣ ꯑꯦꯟ ꯑꯥꯏ ꯑꯦꯒꯤꯗꯤ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯕꯗꯣ ꯑꯦꯟ ꯑꯥꯏ ꯑꯦꯛꯁꯤꯗ ꯃꯥꯗꯤ ꯑꯇꯣꯞꯄ ꯄꯥꯏꯔꯣꯏ ꯃꯥꯗꯤ ꯁꯦꯗꯨꯜ ꯑꯣꯐꯦꯟꯁ ꯀꯧꯏ ꯃꯥꯅ ꯄꯥꯏꯗꯣꯏ ꯁꯦꯗꯨꯜ ꯑꯣꯐꯦꯟꯁ ꯍꯥꯏꯗꯤ ꯑꯦꯟ ꯑꯥꯏ ꯑꯦꯛꯁꯤꯗ ꯁꯦꯗꯨꯜ ꯑꯃ ꯌꯥꯎꯔꯤꯕ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯁꯦꯗꯨꯜ ꯌꯥꯎꯕ ꯑꯗꯨꯃꯥꯏꯅ ꯑꯦꯟ ꯑꯥꯏ ꯑꯦꯛꯁꯤ ꯇꯧꯗꯣꯏꯁꯤ ꯑꯦꯇꯣꯃꯤꯛ ꯏꯅꯔꯖꯤ ꯑꯦꯛꯀꯨꯝꯕ ꯑꯗꯩ ꯑꯟꯂꯣꯐꯨꯜ ꯑꯦꯛꯇꯤꯚꯤꯇꯤ ꯄ꯭ꯔꯤꯚꯦꯟꯁꯟ ꯑꯦꯛꯁꯤ ꯃꯥꯒꯤ ꯄꯣꯠꯅꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯑꯟꯂꯣꯐꯨꯜ ꯑꯦꯛꯇꯤꯚꯤꯇꯤ ꯄ꯭ꯔꯤꯚꯦꯟꯁꯟ ꯑꯗꯨꯅꯅꯤ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯌꯥꯎꯏꯗꯤ ꯑꯩꯈꯣꯏ ꯃꯤꯅꯤꯁꯇꯔꯁꯤꯡꯁꯤꯅ ꯉꯔꯥꯡ ꯅꯍꯥꯟ ꯀꯔꯤ UKNAꯗꯨ ꯇꯦꯔꯣꯔꯤꯁꯅꯤ ꯃꯣꯏꯗꯣ ꯁꯤ ꯇꯦꯔꯣꯔꯤꯁ ꯂꯥꯎꯊꯣꯛꯑꯅ ꯍꯥꯏꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯏꯆꯝ ꯆꯝꯅ ꯃꯤ ꯑꯃ ꯁꯤꯔꯦ ꯁꯥꯟꯇꯤꯗ ꯑꯄꯟꯕ ꯄꯤꯔꯦ ꯀꯥꯏꯅ ꯌꯥꯝ ꯆꯝꯃꯟꯈ꯭ꯔꯕ ꯑꯗꯨꯅ ꯍ꯭ꯋꯥꯏ ꯅꯣꯠ ꯁꯨड ꯕꯤ ꯗꯤꯀ꯭ꯂꯦꯌꯔ ꯇꯦꯔꯣꯔꯤꯁ ꯑꯣꯔꯒꯅꯥꯏꯖ ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯗꯨ ꯅꯠꯇ꯭ꯔꯒꯁꯨ ꯑꯟꯂꯣꯐꯨꯜ ꯑꯦꯛꯇꯤꯚꯤꯇꯤ ꯄ꯭ꯔꯤꯚꯦꯟꯁꯟ ꯑꯦꯛꯀꯤ ꯃꯈꯥꯗ ꯑꯗꯨꯝ ꯆꯠꯊꯕ ꯌꯥꯏꯀꯣ ꯁꯤꯃ ꯑꯗꯒꯤꯗꯤ ꯑꯦꯟꯇꯤ ꯍꯥꯏꯖꯦꯀꯤꯡ ꯑꯦꯛ ꯑꯗꯩ ꯁꯄ꯭ꯔꯦꯁꯟ ꯑꯟꯂꯣꯐꯨꯜ ꯑꯦꯛ ꯁꯤꯃ ꯑꯩꯈꯣꯏ ꯌꯥꯝ ꯀꯟꯅ ꯁꯤ ꯃꯔꯤ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏꯗ ꯃꯔꯤ ꯂꯩꯅꯩ ꯁꯤ ꯍꯧꯖꯤꯛꯀꯤꯗꯨꯃ ꯑꯟꯂꯣꯐꯨꯜ ꯑꯦꯛꯇꯤꯚꯤꯇꯤ ꯄ꯭ꯔꯤꯚꯦꯟꯁꯟ ꯑꯦꯛꯀꯤ ꯃꯈꯥꯗꯕꯨ ꯇꯧꯔꯕ ꯑꯦꯟ ꯑꯥꯏꯅ ꯁꯨꯒꯨꯝꯕꯇꯣ ꯂꯧꯈꯠꯂꯁꯨ ꯌꯥꯔꯦ ꯅꯠꯇ꯭ꯔꯒ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟ ꯏꯅꯤꯁꯤꯌꯦꯠ ꯇꯧꯔꯁꯨ ꯌꯥꯔꯦ ꯑꯗꯩ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯁꯦꯛꯁꯟ 121ꯗꯒꯤꯅ 130 ꯑꯣꯐ ꯏꯟꯗꯤꯌꯟ ꯄꯦꯅꯦꯜ ꯀꯣꯗ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛꯅ ꯚꯥꯔꯠꯇ ꯅꯥꯏ ꯁꯥꯅꯤꯇꯥ ꯍꯥꯏꯔꯦ ꯑꯗꯨꯅ ꯀꯩꯅꯣꯕꯨ ꯋꯦꯖꯤꯡ ꯋꯥꯔ ꯑꯃ ꯂꯩꯗꯅ ꯏꯟꯗꯤꯌꯥꯒꯤ ꯃꯊꯛꯇ ꯂꯥꯟ ꯍꯧꯕ ꯋꯦꯖꯤꯡ ꯋꯥꯔꯁꯦ ꯑꯗꯨꯃ ꯄꯥꯟꯒꯗꯕ ꯑꯗꯨꯒ ꯑꯗꯒꯤ ꯁꯦꯗꯤꯁꯟꯁꯨ ꯌꯥꯎꯔꯦ
ꯑꯗꯨꯒ explosive substance act sisu manipur da maru ine bom pokhai explosive natro ana si mayam explosive substance act si pangadabani khoidana sigi singsi adum pharak ta bai ta 3 idiot ki dialogue le dene kaha gaya usko dundu ami khan du kaha gaya dundu thirim ne certificate pa mayam certificate photo namdu le mana asa engineering ka empirical engineering college pharong tamaga dum madi dum tumina oktom dong kak thokre te mayam ngawri ngai da ngawba yu ngawba nate hey sam bang lang aina khanjai di sumai tawna khoina su lo ji khangbam changi we should be sensitive and NIA da I still believe aduga moina tawde si bang technical port khalen mu suai ba ko investigation ji di khoin uruba natre ano khwai maroi di yadraga di aina haibado upai so leter ga di khoi 226 among 227 makha da high court direction PBU ada di pida yar high court da kala di kokhola ka do ni direct NIA gi director law adu law adu amuk tawde hojibok sar si thagat chikai gi no ga contempt ko la tu ni ana ko na akhoi gi institution sing na ki ri se court power ma khoi yopak thangjo dung toba choba ma power period that power is called court of record ni high court supreme court kase being a court of record they have the power of contempt of court moi ni pi direction order ngak ta contempt ko adu la ga officer da promotion ka yaro do ni adu potu leibani na aina khamada thobu su yawi ri yam sa du yawi ri sida ka le ga de khoin hek investigation kuitharaba kuitharak ta ga hwai se khoina moi de hangu yaro khoina moi investigation status PBU haidana high court 226 among 227 tharaba okay admaina khoi sappa thambam chang okay thagat chi oja pramanda maroi ne NIA da thajaba di still leiri adu thajaba si karam kanda ma khoina sathari investigation jam kui taraga di masing madak as per law gi matungina constitution matungina court higher court chatlaga high court chatlaga masigi post makha taba dumak action lobi ya report su lei room su lei habani ani makha taba oja santa laksan oja santa karam kanda NIA gi investigation ji matam yamna lobu dong to bu su yoba kay ginoga karam kanda sina miyang gi expectation du NIA gi investigation sina phangmang yobang ngam gai adum piba adum por mo oibra question kha thori kay marong gino NIA investigation to kanda NIA not only NIA any central investigating agency have tare makoina to ko si matam yamna loba justice delivery to the delay to gi pot amadum ubra miyang gi expectation mahum phana phangba ngamen lobra kamai thmini yo ja santa lalpal si keno si khoi gi central agency singse masi khakta nate masi tawsi kamai tawge state ta tawsu se khoi lagi thara khoi pawong upen ko ma si khoi manipur khwai de na commission gi yam oi bane ba mai matam am ta lotion mangam gi dia ba manipur lotion ba si yang wai adagi maru kai na khoi ma omsu na wai ma CBI gi kai no ne du ma su adum hatoki hatpi ana manipur lai si yam vested interest labor officers la ko pick pani na ko aduga ai jung ba independent kaino mana investigative agent amana ga thiladi khar phagadra aduga NIA ju matam jam laure ba si auji 2023 gi akoi third me dei thoki ba kaino si commission kyam si ma matam madu amta lution dire ba season ba last la kaino akoi phaidu wei do adu da ba hapta lei ba kaino wai le do kaimde le rim dab do akoi na pami si di akoi se ngarang han akoi NIA gi ma mayam davi to re masi akoi pami si akoi gi si kanta si ba si ji masi marui na NIA de to wa ma to na hailei ne davi si aduna ai de sungam ba masi di criminal kaino da yam chuna chijen ba ya ba ma to ba da akoi gi kaino le gi dra in khalle akoi policing sina state policing akoi gi beman hai si ni investigative kaino si di NIA gi ram gi ro state si manipur police to dong ne ba aduna makhoi de yam seng na to wa policing jo gi akoi kaino si da akoi ngarang han da su akoi ima event sina kaino to ri da bi to ri sing da akoi mitei da han mi no leidana ko aduga tamdana akoi gi kugi da han mi hai ba gi wa su lei ri ba aduna to do ising sa gi yamna akoi gi racial loiba ethnic ki oiba yamna communal loiba mong da dum kaino to ko do aram ku san na ba no na ko do se ni sikan dai se akoi kuki organization khana na tra base interest khana ma je mitei spy ni ha le ne ba hoji to ri se nang social media da ma se akoi pare ko aduna madu makti nate aduna akoi ni yeng di yamna akoi gi nusina jaba hai tare matei mino ama aduna madu gi nungai ba life ma to jena ba ma kisan gi kaino to gi ma akoi gi ma gi festival lu akoi yaw lak jaba ne ba adoi man tham kai mu le je khare mo ta aduna akoi na yeng do di akoi kaino na hai ji
ꯄ꯭ꯔꯦꯃꯥꯟꯗꯟ ꯍꯥꯏꯁꯦ ꯃꯗꯨ NIA ꯇꯧꯍꯜꯂꯒꯁꯨ ꯑꯩꯈꯣꯏꯅ ꯀꯣꯔꯠꯇꯁꯨ ꯑꯃ ꯊꯥꯖꯤꯟꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯃꯔꯣꯝꯗ ꯍꯥꯏꯗꯤ ꯇꯨꯅ ꯆꯞꯅꯅꯕ ꯍꯥꯏꯗꯤ MIꯒꯤ ꯃꯇꯝꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯁꯥꯡꯂꯧꯕ ꯂꯩꯔꯤꯑꯕ ꯆꯍꯤ 5-10 ꯂꯧꯕ ꯂꯩꯔꯤꯑꯕꯀꯣ ꯃꯅꯤꯄꯨꯔ ꯆꯍꯤ ꯃꯇꯝ ꯌꯥꯝꯅ ꯂꯧꯔꯤꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯦ ꯂꯧꯔꯤꯁꯦ ꯑꯁꯤ ꯀꯩꯅꯣꯅꯤ ꯑꯔꯨꯕ ꯀꯦꯁꯅꯤ ꯃꯅꯤꯄꯨꯔꯗ ꯑꯌꯥꯝꯕ ꯇꯧꯔꯤꯁꯤꯡꯁꯦ ꯁꯦ ꯑꯩꯈꯣꯏꯒꯤ ꯅꯍꯥꯔꯣꯟꯒꯤ ꯂꯨꯆꯤꯡꯕ ꯑꯃ ꯐꯥꯔꯣ ꯑꯦꯛꯖꯥꯝꯄꯜꯅꯤ ꯑꯗꯨꯁꯨ ꯌꯥꯝꯅ ꯀꯨꯏꯅ ꯆꯪꯒꯗꯧꯕ ꯍꯥꯏꯗꯤ ꯃꯥꯒꯤ ꯀꯩꯅꯣꯗꯣ ꯏꯁꯇꯥꯕ꯭ꯂꯤꯁ ꯇꯧꯕ ꯍꯦꯛꯇ ꯌꯥꯗꯕ ꯔꯤꯄꯣꯔꯠ ꯑꯁꯤꯗꯤ ꯀꯩꯅꯣ ꯈꯔ ꯏꯕꯤꯗꯦꯟꯁ ꯈꯔ ꯆꯪꯉꯦꯕ ꯏꯕꯤꯗꯦꯟꯁ ꯍꯦꯛꯇ ꯋꯥꯕ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯅꯤꯁꯤꯀꯥꯟꯇꯒꯤꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯏꯕꯤꯗꯦꯟꯁ ꯍꯣꯏ ꯃꯥ ꯁꯤꯔꯦ ꯑꯃꯗꯤ ꯐꯪꯉꯦ ꯑꯗꯒꯤ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯅ ꯃꯣꯏꯒꯤ ꯀꯩꯅꯣꯗ ꯇꯧꯔꯤꯕ ꯃꯗꯨ ꯍꯥꯠꯄ ꯈꯣꯠꯄ ꯑꯃ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯤ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯒꯤ ꯃꯨꯊꯠꯅꯅꯕ ꯑꯗꯨꯝ ꯍꯥꯏꯔꯤꯕꯅꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯏꯕꯤꯗꯦꯟꯁꯁꯦ ꯐꯪꯕ ꯋꯥꯕꯁꯤꯗ ꯃꯥꯜꯂꯦ ꯑꯩꯅ ꯁꯨꯝ ꯀꯩꯅꯣ ꯇꯧꯕꯗ ꯃꯣꯏꯅ ꯀꯨꯏ ꯆꯪꯉꯤꯁꯦ ꯑꯗꯨꯒ ꯁꯤꯗ ꯑꯃꯨꯛ ꯁꯤꯗ ꯄꯣꯂꯤꯇꯤꯀꯦꯂꯥꯏꯁ ꯇꯧꯔꯛꯄ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯃꯤꯌꯥꯁꯤꯗ ꯏꯆꯝ ꯆꯝꯅ ꯀꯅꯥꯒꯨꯝꯕ ꯔꯤꯁꯤꯀꯥꯟꯇ ꯀꯧꯕ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯑꯃ ꯀꯅꯥꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯇꯩ ꯃꯅꯥꯎ ꯂꯩꯕꯗ ꯑꯩꯈꯣꯏꯒꯤ ꯀꯤꯗꯅꯦꯞ ꯇꯧꯔꯒ ꯃꯥꯒꯤ ꯅꯨꯄꯥꯁꯦ ꯍꯥꯠꯇꯣꯛꯑꯒ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯔꯝꯗꯕ ꯑꯗꯨꯒꯤ ꯋꯥꯁꯦ ꯃꯁꯤ ꯈꯛꯇ ꯂꯩꯔꯝꯕꯁꯤꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄꯣꯂꯤꯇꯤꯀꯦꯂꯥꯏꯖ ꯑꯃꯨꯛ ꯇꯧꯔꯛꯑꯦꯕ ꯁꯔꯀꯥꯔ ꯁꯦꯝꯕꯒꯤ ꯁꯦꯝꯗꯕꯒꯤ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯍꯥꯏꯔꯤ ꯕꯤꯁꯦ ꯃꯁꯤ ꯁꯔꯀꯥꯔ ꯁꯦꯝꯕꯗꯅ ꯇꯧꯕꯅꯤꯁꯨ ꯍꯥꯏꯕꯁꯨ ꯌꯥꯎꯔꯤꯑꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯑꯩꯈꯣꯏ ꯄ꯭ꯔꯦꯃꯥꯟꯗꯟ ꯍꯥꯏꯔꯤꯁꯦ ꯃꯁꯤꯒꯤ ꯑꯦꯡꯒꯜꯁꯤ ꯑꯩꯈꯣꯏ ꯌꯦꯡꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯃꯔꯝꯗꯤ ꯀꯨꯏꯅ ꯆꯪꯗꯅꯕꯒꯤ ꯋꯥꯅꯤꯀꯣ ꯄ꯭ꯔꯦꯃꯥꯟꯗꯟ Okay, justice delay is justice deny ꯍꯥꯏꯕ ꯂꯩꯕꯅꯤꯅ ꯖꯁꯇꯤꯁ ꯗꯤꯅꯥꯏ ꯍꯥꯏꯁꯦ ꯑꯗꯨꯅ ꯖꯁꯇꯤꯁꯇꯨ ꯐꯪꯗ꯭ꯔꯕꯣꯏꯗꯤ ꯀꯩ ꯀꯥꯟꯅꯩ ꯁꯤ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤꯅꯦ ꯑꯩꯈꯣꯏꯒꯤ ꯁꯤ ꯎꯄꯦꯟꯅ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯀꯃꯤꯁꯟ ꯀꯌꯥ ꯑꯃꯒꯤ ꯑꯃ ꯀꯌꯥ ꯑꯃꯒꯤ ꯃꯥꯅ ꯍꯦꯠ ꯑꯣꯏꯗꯅ ꯑꯃ ꯇꯧꯔꯝꯃꯦ ꯑꯗꯨ ꯑꯃꯠꯇ ꯃꯗꯨ ꯐꯪꯈꯤꯗꯦꯕ ꯃꯔꯝꯗꯤ ꯃꯥꯅ ꯊꯤꯔꯨꯕ ꯃꯇꯝꯗ ꯐꯪꯗꯕ ꯈꯣꯠꯇꯕ ꯑꯃ ꯇꯧꯕ ꯃꯥ ꯐꯠꯇꯕꯒꯤ ꯋꯥ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯃꯦꯔꯤꯀꯥꯗꯁꯨ ꯃꯤꯍꯥꯠꯄ ꯑꯦꯁꯥꯁꯤꯅꯦ ꯑꯦꯇꯦꯝ ꯇꯧꯕ ꯃꯤꯁꯦ ꯐꯪꯗꯕ ꯌꯥꯝ ꯌꯥꯎꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜꯂꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯏꯝꯄꯣꯔꯇꯦꯟꯁ ꯑꯣꯏꯔꯛꯄꯗꯣ ꯑꯗꯨꯅ ꯃꯗꯨ ꯃꯥꯡꯍꯟꯅꯕ ꯌꯥꯝ ꯌꯥꯎꯔꯤꯕ ꯑꯗꯨꯅꯤ ꯇꯧꯔꯤꯁꯦ ꯑꯣꯀꯦ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯁꯥꯟꯇ ꯑꯩ ꯃꯈꯥ ꯇꯥꯕꯁꯤ ꯑꯣꯖꯥ ꯑꯊꯧ ꯂꯥꯛꯆꯔꯤ ꯑꯣꯖꯥ ꯑꯊꯧꯕ ꯃꯔꯨꯑꯣꯏꯅ ꯃꯤꯌꯥꯝꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯦꯖꯦꯟꯁꯤꯗ ꯊꯥꯖꯕꯁꯤ ꯑꯗꯨꯝ ꯃꯥꯡꯗꯅ ꯂꯩꯔꯤ ꯍꯥꯏꯕ ꯇꯥꯏ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒ ꯑꯦꯅꯤ ꯏꯟꯁꯤꯗꯦꯟ ꯑꯃ ꯑꯦꯅꯤ ꯀ꯭ꯔꯥꯏꯝ ꯑꯃ ꯊꯣꯛꯄ ꯀꯥꯟꯗ ꯃꯤꯌꯥꯝꯒꯤ ꯗꯤꯃꯥꯟꯁꯤ ꯑꯩꯈꯣꯏ ꯃꯔꯨꯑꯣꯏꯅ GSCꯁꯤꯡꯒꯤ ꯗꯤꯃꯥꯟꯁꯤ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯁꯦꯟꯇ꯭ꯔꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯦꯖꯦꯟꯁꯤꯗ ꯁꯤꯖꯤꯟꯅꯕꯁꯦ ꯍꯦꯛꯇ ꯄꯥꯝꯃꯦ ꯍꯥꯏꯇꯥꯔꯦ ꯃꯣꯏꯅ ꯇꯧꯔꯛꯄ ꯗꯤꯃꯥꯟꯁꯤ NIA ꯑꯣꯏꯕ ꯌꯥꯏ CBI ꯑꯣꯏꯕ ꯌꯥꯏ ꯁꯤꯗ ꯊꯤꯖꯤꯜꯍꯜꯂꯨ ꯍꯥꯏꯕ ꯄꯣꯠꯁꯦ ꯍꯦꯛꯇ ꯇꯧꯔꯛꯏ ꯑꯗꯨꯅ ꯊꯥꯖꯕꯗꯤ ꯁ꯭ꯇꯤꯜ ꯂꯩꯕꯗꯤ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯖꯁꯇꯤꯁ ꯄꯤꯅꯕ ꯍꯣꯠꯅ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯏꯟꯁꯤꯗꯦꯟꯁꯤꯡ ꯀꯦꯁꯁꯤꯡꯁꯤ ꯌꯥꯝ ꯂꯨꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯇꯝ ꯁꯥꯡꯅ ꯂꯧꯕꯁꯤꯅ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯅꯕꯁꯨ ꯌꯥꯎꯋꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ NIA ꯑꯣꯏꯕ ꯌꯥꯏ CBI ꯑꯣꯏꯕ ꯌꯥꯏ ꯑꯦꯅꯤ ꯁꯦꯟꯇ꯭ꯔꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯦꯖꯦꯟꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯀ꯭ꯔꯥꯏꯁꯤꯁꯀ ꯃꯔꯤ ꯂꯩꯅꯅ ꯄꯥꯏꯈꯠꯈꯤꯕ ꯀꯦꯁꯁꯤꯡꯗ ꯃꯈꯣꯏꯅ ꯂꯧꯔꯤꯕ ꯔꯣꯜꯁꯤ ꯁꯣ ꯐꯥꯔ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯗꯨꯝ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯂꯩꯔꯤꯅ ꯂꯧꯕ꯭ꯔꯥ ꯀꯃꯥꯏꯅ ꯊꯝꯕꯤꯅꯤꯡꯉꯤ ꯑꯣꯖꯥ ꯊꯧꯕ ꯑꯩꯈꯣꯏꯅ NIAꯗ ꯁꯤꯟꯅꯧ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗꯗꯤ ꯏꯔꯥꯡꯁꯤ ꯁꯨꯝ ꯇꯣꯏꯅ ꯊꯣꯛꯃꯜꯂꯛꯇꯅ ꯑꯩꯈꯣꯏꯒꯤ NIAꯗ ꯁꯤꯟꯅꯧ ꯍꯥꯏꯕꯁꯤ ꯁ꯭ꯂꯣꯒꯥꯟ ꯑꯣꯜꯂꯛꯄ ꯃꯥꯟꯕꯒꯤ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯦ ꯃꯤ ꯈꯨꯗꯤꯡꯃꯛꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜ ꯄꯨꯂꯤꯁꯅ ꯇꯧꯒꯗꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯁꯨ NIAꯗ ꯁꯤꯟꯅꯧꯒꯥꯏ ꯍꯥꯏꯔꯒꯗꯤ ꯈꯤꯇꯪ ꯀꯦꯁꯀꯁꯦ ꯈꯔ ꯁꯤꯔꯁ ꯑꯣꯏꯅ ꯍꯦꯛ ꯎꯕ ꯃꯥꯟꯕꯒꯤ ꯇꯥꯏꯞꯇ ꯑꯗꯨꯃꯥꯏꯅ ꯆꯠꯅꯕꯤ ꯑꯃ ꯌꯥꯝ ꯇꯣꯏꯅ ꯂꯥꯛꯄꯗꯨꯅ ꯑꯩꯅ ꯈꯟꯕꯗ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ NIAꯅ ꯄꯥꯏꯔꯤꯕ ꯀꯦꯁꯁꯤ ꯃꯁꯤꯡ ꯐꯅ ꯌꯥꯝꯃꯝꯗꯧ ꯃꯥꯜꯂꯦ ꯇꯣꯇꯦꯜ ꯅꯝꯕꯔꯗꯨꯃꯛꯇꯤ ꯑꯩꯈꯣꯏꯗ ꯀꯩ ꯈꯪꯗꯦ ꯕꯠ ꯈꯔ ꯌꯥꯝꯃꯝꯃꯅꯤ ꯈꯜꯂꯦ ꯃꯌꯥꯝꯅ NIAꯁꯤꯗ ꯁꯤꯟꯅꯧ ꯍꯥꯏꯁꯤꯗ ꯍꯦꯛꯇ ꯍꯥꯏꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗ NIAꯅ ꯇꯧꯔꯤꯕ ꯄꯣꯠꯁꯤꯅ ꯑꯃꯨꯛ ꯀꯔꯤꯅꯣ ꯃꯌꯥꯝꯅ NIAꯗ ꯁꯤꯟꯅꯧ ꯍꯥꯏꯔꯤꯁꯤ NIAꯁꯤꯁꯨ ꯑꯝꯇꯪ ꯑꯩꯈꯣꯏ NIAꯒꯤ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯇꯧꯁꯤꯁꯨ ꯑꯝꯇꯪ ꯅꯩꯅꯔ ꯌꯦꯡꯁꯦ ꯃꯅꯤꯄꯨꯔꯒꯤ ꯍꯟꯗꯛꯀꯤ ꯊꯣꯛꯏꯕ ꯀ꯭ꯔꯥꯏꯁꯤꯁꯁꯤꯗ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤꯅ ꯉꯁꯤ ꯐꯥꯎꯕꯗ ꯆꯍꯤ 2ꯒ ꯊꯥ 9 ꯅꯠꯇ꯭ꯔꯥ 9 ꯆꯪꯁꯤꯜꯂꯛꯑꯦ ꯁꯤꯐꯥꯎꯕꯗ ꯄꯥꯏꯈꯠꯂꯤꯕ NIAꯒꯤ ꯀꯦꯁꯦꯁ ꯃꯌꯥꯝꯁꯦ ꯁꯤꯒꯤ ꯀꯦꯁꯦꯁꯁꯤꯡꯁꯤ ꯀ꯭ꯔꯥꯏꯝꯗꯨꯕꯨ ꯀꯃꯤꯠ ꯇꯧꯔꯤꯕ ꯀ꯭ꯔꯤꯃꯤꯅꯦꯜꯗꯣ ꯃꯗꯨ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯔꯒ ꯃꯗꯨ ꯐꯥꯕꯗꯨꯗ ꯑꯗꯨꯋꯥꯏꯗ ꯂꯣꯏꯕꯗꯧꯅ ꯍꯦꯛꯇ ꯇꯧꯋꯦ ꯑꯗꯨꯗꯤ ꯆꯨꯝꯅꯒꯤ ꯀ꯭ꯔꯤꯃꯤꯅꯦꯜ ꯀꯦꯁ ꯑꯃ ꯏꯟꯚꯦꯁꯇꯤꯒꯦꯠ ꯇꯧꯕꯗꯨꯗꯤ NIAꯅ ꯇꯧꯒꯗꯧꯕ ꯅꯠꯇꯦ ꯑꯗꯨꯗꯤ ꯂꯣꯀꯦꯜ ꯄꯨꯂꯤꯁꯅ ꯇꯧꯔꯁꯨ ꯌꯥꯏ NIAꯅ ꯇꯧꯒꯗꯧꯔꯤꯁꯤꯗꯤ ꯍꯥꯏꯔꯤꯕ ꯑꯦꯛट ꯑꯣꯐ ꯀ꯭ꯔꯥꯏꯝꯁꯤꯒꯤ ꯃꯥꯒꯤ ꯔꯨꯠ ꯀꯣꯖ ꯑꯃ ꯐꯨꯠ ꯁꯣꯜꯖꯔꯗꯨ ꯈꯛ ꯐꯥꯕ ꯅꯠꯇꯕ ꯐꯨꯠ ꯁꯣꯜꯖꯔꯗꯨꯒꯤ ꯍꯦꯟꯗꯂꯔꯗꯨ ꯌꯥꯎꯅ ꯐꯥꯒꯠꯂꯛꯄ ꯑꯃ ꯆꯪꯕꯅꯦ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯁꯤ ꯑꯦꯠ ꯁꯔꯇꯦꯟ ꯂꯦꯚꯦꯜꯗ ꯇꯧ ꯍꯥꯏꯕꯅꯦ ꯃꯊꯛꯇ ꯔꯨꯠ ꯀꯣꯖ ꯐꯥꯎꯕ
samna habda akhoi sida narco terrorism gi issue leire hairagadi narco terrorism ga mari lenana drug karor chaman khujing oiraga phari ba drug sing sigi ina ina case lo matamda ngasi phobada drug ki kingpin ama phoba except nawai gi aduchu NIA oiromoy adudi tamol lo khuje jogi je NIA oiromoy ko adudi NAB na to gor do male NAB na to budu ba lo khuje jogi si kingpin namagi mo na ma se pharaga court ga to ki aduchu ma ko na mu kano to ngam da na amu na thoki hai tare ada NIA na narco terrorism ga mari le na paikhat pa case sima koi hoji phauda kingpin namda puthok pasima si bok ta de karor cham da yang khai da du do ba ꯃꯌꯥꯝ ꯇꯧꯈ꯭ꯔꯦ ꯀꯣ ꯃꯃꯥꯡꯗ ꯑꯃꯨꯔꯛ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ PRO ꯑꯣꯏꯔꯝꯕ ꯀꯔꯤ ꯃꯥꯏ ꯃꯃꯤꯡꯗꯣ ꯐꯥꯕꯗꯣ ꯅꯠꯇꯦ ꯑꯖꯦ ꯀꯔꯤ ꯑꯗꯨ ꯅꯨꯄꯥꯗꯣ ꯄꯂꯦꯟꯗ ꯇꯧꯅꯈꯤꯕꯗꯣ ꯑꯗꯨ ꯃꯥꯒꯤ ꯃꯇꯝꯗꯨꯗ ꯃꯤ ꯈꯔ ꯐꯥꯏ ꯑꯗꯨ ꯐꯥꯔꯒꯁꯨ ꯃꯌꯥꯝꯅ ꯁꯁꯄꯦꯛꯀꯤ ꯀꯩꯅꯣꯗ ꯂꯩꯕꯗꯣ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯗꯣ ꯆꯠꯊꯔꯤ ꯍꯥꯏꯔꯒ ꯑꯗꯨꯝ ꯃꯈꯥ ꯑꯖꯦ ꯆꯧꯙꯨꯔꯤꯒꯤ ꯀꯦꯁꯁꯤꯗ ꯇꯧꯕꯗꯨꯁꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯒ ꯍꯥꯏꯗꯤ ꯅꯥꯔꯀꯣꯇꯤꯛꯁꯀꯤ ꯃꯥꯒꯤ ꯅꯥꯔꯀꯣꯇꯤꯛ ꯑꯦꯐꯤꯌꯔꯁꯀꯤ ꯃꯥꯒꯤ ꯅꯦꯠꯋꯥꯔꯛꯁꯤꯗꯤ ꯑꯗꯨꯛ ꯃꯇꯤꯛ ꯌꯥꯝ ꯆꯥꯎꯔꯦ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯁꯤ ꯑꯩꯈꯣꯏ ꯍꯦꯛꯇ ꯃꯄꯨꯡ ꯐꯥꯗꯕꯒꯤ ꯄꯣꯠ ꯑꯃ ꯂꯩ ꯃꯅꯤꯄꯨꯔꯒꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯟꯗꯛꯀꯤ ꯊꯣꯛꯏꯕ ꯃꯅꯤꯄꯨꯔ ꯀ꯭ꯔꯥꯏꯁꯤꯁꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒ ꯃꯔꯤ ꯂꯩꯅꯅ NIA ꯂꯧꯈꯠꯈꯤꯕ ꯀꯦꯁꯦꯁ ꯈꯔ ꯑꯗꯨꯝ ꯂꯩ ꯑꯗꯣ ꯂꯧꯈꯠꯈꯤꯕ ꯀꯦꯁꯁꯤꯗ ꯁꯦ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯂꯤꯟꯊꯣꯏ ꯉꯝꯕꯤꯒ ꯍꯦꯃꯥꯟꯖꯤꯠꯀꯒꯤ ꯖꯧꯖꯥꯟ ꯇꯦꯛꯀꯤꯁꯤꯗ ꯂꯩꯃꯇꯥꯛꯇ ꯆꯪꯈ꯭ꯔꯒ ꯖꯤꯔꯤꯕꯥꯝꯒꯤ ꯑꯉꯥꯡ ꯑꯍꯨꯝꯒ ꯃꯥꯡꯈꯤꯕꯒꯤꯁꯤꯒ ꯑꯍꯨꯝꯒꯤꯁꯨ ꯂꯩꯔꯤ ꯖꯤꯔꯤꯕꯥꯝꯒꯤ ꯃꯣꯏ 6 ꯍꯥꯠꯈꯤꯕꯒꯤꯁꯤꯒ ꯁꯤꯒꯤꯁꯤꯗ NIA ꯀꯦꯁꯁꯤ ꯂꯧꯈꯠꯂꯛꯄ ꯃꯇꯝꯁꯤꯗ ꯍꯥꯠꯄ ꯃꯤꯗꯨ ꯐꯥꯕꯒꯤ ꯐꯤꯕꯝꯗ ꯑꯣꯏꯅ ꯆꯠꯂꯦ ꯕꯠ ꯑꯁꯤꯗ ꯊꯣꯛꯏꯕ ꯀ꯭ꯔꯥꯏꯝꯁꯤ ꯆꯨꯝꯅꯒꯤ it's not just a criminal act ꯆꯨꯝꯅ ꯈꯛꯀꯤ criminal act ꯑꯃꯈꯛ ꯅꯠꯇꯦꯕ ꯑꯁꯤ narco terrorismꯒꯤ aggression ꯑꯃꯈꯛꯀꯤ part ꯑꯃꯅꯦꯕ ꯑꯗꯨꯗ ꯊꯣꯛꯄ consequences or symptom ꯑꯃꯈꯛꯅꯦꯕ event ꯑꯃꯅꯦꯕ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ narco terrorism aggressionꯒꯤ terrorist aggressionꯒꯤ event ꯑꯃꯅꯦꯕ ꯃꯅꯤꯄꯨꯔ ꯀ꯭ꯔꯥꯏꯁꯤꯁꯁꯤꯒꯤ ꯃꯅꯨꯡ ꯆꯟꯕ ꯊꯧꯗꯣꯛ ꯑꯃꯅꯦꯕ ꯑꯗꯨꯅ ꯀ꯭ꯔꯥꯏꯁꯤꯁꯁꯤꯒꯤ overall root cause ꯁꯤꯗ ꯍꯥꯏꯒꯠꯂꯒ investigation तौरगा मधुदा हुंगलगा येंबगी पोटसी याउदबा हाइतारे से फॉर एग्जांपल नंगी मेगी तांग अहुंगी रैली नंगी तोरबुंगदगी कनोदगी पीस ग्राउंडदगी ना तोरबुंग कांगबाई फावबो लाक मतमदा AK-47 पाइबा मी अनि वीडियो द मयाम उनरिबा कुकी की नहा मयाम मोप तोरकपा मयाम दुना लेंगजुंगदगा थादा खुबा खुना AK पाइरगा कॉम्बैट ड्रेस सेलगा चलिबा सिंदु NIA की केस अमा तौरगा मधु लोखतना फादना पुन तौरगा मोय थोलेसे कमायना नो करब केमदे थोलेनो कनाना कमाय तो थोलेनो अरेगी हाइबन चिंग बसिंग से तौरकांदा मरी मरी समझलपदा दुम खंगदो पोने मणिपुर क्राइसिस की हुजिके हाइबा मधुगी रैली दुमक्ता जसु तांग अप्रैल की तांग कुनगा मापन कुंथ्रादा अंगबो फंगना चुराचांदपुरदा मणिपुर पुलिस का लोकल गे दाई मो मयामगा इरांग थोक्तना चीफ मिनिस्टर ने संगागदबा लोकल जिम मई थादना एलएम खौतेगी फंक्शन की प्रोग्राम मफम थुगाइदना कोतना इरांग थ्वेनदांदा हाइरिबदुदा अदुमाइना अकन मिरांग अम लेखरगा नुमिनिनी लेरगा अमुक रैली अचौम चकनी हाइबदा परमिशन पीरिबा DCC करी बेसिस द पीरी नोइसे DC द इंक्वायरी तौदो इन्वेस्टिगेशन तौदो मरम कई अदु DC दो काई चखरगे माना मतमदुदा रैली की परमिशन से कमाई पीबनो अदुसु इंडिया की वाइस प्रेसिडेंट ना मणिपुर दा लाखपन नुमित तब चक्कदो रैली ने मसी परमिशन पीबे सुया यादबा इंडिया की वाइस प्रेसिडेंट ना लाखपन नुमिता रैली चटके हाइबदा परमिशन से पीने नबगी मरम से सुंगले लेतबा अदुदा परमिशन पीरमिसे DC ना करीगी पीरिनो मंगोंदा करम मखलगी पॉलिटिकल प्रेशर लाकुनो कनाना इंस्ट्रक्शन पीबनो हाइबसे सिगी चपचाबो पोना मंगसिबो थोकते इंक्वायरी कमीशन नम तौरगा इंक्वायरी तवे हाय अदुदा यावबो यावदा होजिकसु था तरुक तरुक येथो थमिसे रिपोर्ट तो फजरमदबे पॉलिटिकल पावर ना पामदबा हुजिक रूलिंग पार्टी ना पामदबा पोट यावम बे इंक्वायरी रिपोर्ट तुदा अदगी DC ना हायरकनी मोय चनबी मतुंगिना अखोइसु सि परमिशन की सदुम खांगे DC ना हायरगनी पुलिस तगी असेसमेंट लॉ एंड ऑर्डर की रिपोर्ट अमा फर्स्ट ग्राउंड कनो म कौनी
ꯑꯗꯨꯒꯤ ꯄ꯭ꯔꯤꯂꯤꯃꯤꯅꯔꯤ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯗꯤ ꯄꯔꯃꯤꯁꯟ ꯄꯤꯕꯅꯦ ꯑꯗꯨꯗꯥꯔꯦ ASPꯅ ꯀꯔꯝꯕ ꯃꯈꯜꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯑꯦꯁꯦꯁꯃꯦꯟ ꯒ꯭ꯔꯥꯎꯟ ꯔꯤꯄꯣꯔꯠ ꯄꯤꯔꯒ DCꯗ ꯔꯤꯂꯤꯖ ꯑꯜꯍꯟꯕꯗ ꯊꯣꯏꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯗꯧ ꯃꯥꯟꯗꯦꯅ ꯆꯦ ꯊꯥꯔꯤꯅꯣ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟ ꯂꯥꯛꯄ ꯅꯨꯃꯤꯠꯁꯦ ASPꯗꯨꯁꯨ ꯑꯃꯨꯛ ꯍꯪ ꯇꯥꯕꯅꯦ ꯑꯗꯨꯃꯥꯏꯅ ꯃꯣꯏꯅꯤꯗꯨ ꯒ꯭ꯔꯤꯜ ꯇꯧꯔꯛꯑꯀꯥꯟꯗ ꯃꯣꯏꯅꯤꯗ ꯀꯅꯥꯅ ꯐꯣꯟ ꯇꯧꯔꯛꯑꯒ ꯄꯔꯃꯤꯁꯟꯗꯣ ꯄꯤ고 ꯑꯗꯨꯝ ꯆꯠꯍꯜꯂꯣꯏꯁꯤ ꯀꯅꯥꯅ ꯍꯥꯏꯔꯛꯀꯦꯁꯦ ꯇꯥꯃꯣ ꯑꯗꯨꯝ ꯊꯣꯛꯆꯕ ꯄꯣꯠꯅꯦ ꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡꯁꯤ ꯔꯤꯖꯣꯜꯕ ꯇꯧꯅꯅꯕ इन्वेस्टिगेशन तौबा हाइब पोसे सिगी लीड से दुम कराई लौगदगे हाय कांदा क्राइसिस मनुसिद थोइबा एनी थौदोक अमदा एना केस पाइग्र मतुंद केसिदगी मान लिकुंजे मरी मरी लिखलकपदा से जिरिबामदा हालिसे हाटप लाइबो कांगु दु चुरचानपुर यावरमेबा अदई मदुदा हालोबो कांगु सिंगदो सिलचरगी कनोदा हॉस्पिटल दा पोस्टमार्टम तौनो थम्मा तमदा मोगी अदरे मी मोब अम लाकांदा पोस्टमार्टम तौबि यार बिकॉज आइडेंटिटी इशू लाइने डेड विथ बॉडी दुगी आइडेंटिटी की इशू लेरकपदुना एक्सपोज तौरनी ना पोस्टमार्टम तौबि यारो अदु तौबि यार पुरनी नमफु तौ इरांग तौएबा अदुदंग पुथोरकपदा दुम थोक्सबो पोने अदगी चुरचानपुरदगी थारै दु कनाना इनबे कमाइन तौए डेड बॉडी अदगी सिरिब मी सिंदुगी फैमिली सिंदुगी मथक करी तौरे अदमाइन तौना केसी तौरपो कांदा जिरिबांगी थौदोक त मोय तरु हाटप मी दु फाव हाइब नते कोय हाइसिदी अदु फादु सिदी करीगी अदु हानन ऑर्डर कनाना पिरे कमाय पिरे कराय ले लाई नोमै क्या कमाय मोबिलाइज तौरे करी तौरे हाइब सिंजे मरी मरी समकांदा मेगी तांग होमजे तांग लोय यौरकदोनी थोइबो वाथोक मणिपुरगी हंदकी मेगी तांग होम 2023 दगिना ngasi फौबदा थोइबा क्राइम की सिन मयाम से मसिदा NIA ना पाइरिबा केसेस सिंसिगी इन्वेस्टिगेशन सी फजना चखलप मतमदा मेगी तांग होमगी नुमिसिदा लोय लाकने अदुबो लोय यौरकने असिगी प्रोग्रेस रिपोर्ट अमा मियामदा खर मखै लीगली थंबा याबखैदि थंबा मथौ ताब्रा नो केस इन्वेस्टिगेशन मनुंगदा रिवील तौद्रेनसु लौरसे बट हाइरिबा पोसिंग से हजु फौददी चही अनि मखाइदा कोइन इन्वेस्टिगेट तौग्रबा सिंगसी लिंथोंगम बी केनोगी दुसु अदुदा चेनाबने मोय ओ मरी नुपी यावना मोय नि हुम फारे हारे बट केस होगी मेंबर हम चेने हारे दे केस होगी दो केस होगी मथक ता मु इन्वेस्टिगेशन चथरोना अदुमाइना पोसि तौगदब मोंगना तौदना चुमनगी अखोगी सिम्पटोमेटिक इशू सिंगसी मैनेज तौरगा मयामगी पेंदबसिसु खिदंग फादननबगी NIA केस अमदि इन्वेस्टिगेशन तौरगा साइगी फुट सोल्जर दुदी फा पुन पनिशमेंट पीरगा मंगोंदा कनान इंस्ट्रक्शन पीरगा मी मन हेक्ता चलगा हाट पतु पजे हेक्ता तौरोएबा सर्टेन ऑर्गेनाइज्ड ग्रुप अमना ऑर्डर तौबा और मोनी इंस्ट्रक्शन पीबा मोइदा गाइड तौरकांदा मोइदा ऑर्डर थादरकांदा तौहनबन मोइदोइनेबा अदुगी इन्वेस्टिगेशन की मागी कैनोसी यावना तौदबगी ममी मसुम ताबदुना मयामनसु पेनरक्तबा पोरम लेबा अदु पेनद्रे हाइदना ताव प्रमाणदा हाइदनी स्टेटना कॉम्प्लिसिट ओइथोखरबा लाइबा इंडियन सिक्योरिटी फोर्सेस सिंगना ngakpigedaba civilian ngakpi mota lan taraiba kulai paibuduna kantho thamgala kanda kanana wain biduno haibase adu akhoi da hojik aruruba information myam am le koi ko midle betamo but adu khoi puthokpa yade mamdi kanagi court no puthoga wain doisi mamdi puthoga do court tu just masadu chenari ba adu di chenari ba just dugi court da wain biu naina evidence puthora di adum thaidoga adum masa kanno hona adum thai gitamni ne aduna we cannot expect justice from the court of guilty judge na aine haijari se aduna masi kamai togdage se akoi dasu aru wi shula aduna posit akoina siuma pot me aje ka hatare mathang sum yenga masi tasal kan da di ikol gomda akoina yam toy haijari ba ngasi akoina manipur da thengnari ba crisis situation se masi cookie na factor na te masi india government ni India government si akoina responsibility fix tor moi je akoina na thingnaba ngamdraba moi da akoina thingnadraba adu itagadi akoina kaidongaida thoiba irang asigi achumba waili sumang bangoi haise aduna ni huji akoi tangku drama thoida myam hogdopiro India government mayokta masigi parama India government akoi gi marakta atabi ma khangdoknabagi tangai phadaba lakadla ena haire ise adu potu dagi neba tare ise okay thagasiri